Quad Leader Summit ka mari leinana United States of America gi khongchatta leiriba India gi Prime Minister Narendra Modi da North American Manipur Association nama gi maikei Manipur gi Erang Ashi Loisinbinaba Pukning Chingsinkhre leinana Association asina India gi Prime Minister Narendra Modi amadi Ambassador of India to the United States Vinay Quatra da Manipur gi tha tara truk helaklaba Loisindana leiriba Erang Ashi gi matang da point teret yauba cherol amasu ngarang pisinkre haina Namagi President Dr. Tohen Haisnamna Tokpa Cherol Amana Hairi Prime Minister na United States ki President ga unaduna India amadi US ngapigani India amadi US anigi marakta hena afaba mari ama thamnanaba hotnariba asi chokthok chani ngai ni hairaduna mamang chehi gi me ahum degi thoklakleba Erang Ashi Loisinbinaba khongthang kaya lokhatlabasu ngasi fauba aruba fibam amada leiri Manipur gi miyamna awaba khudongchadaba fibam amada leiriba asigi waroishin ama puraknanaba Prime Minister Narendra Modi na haktengnana luchingba ama mathau tari Prime Minister gi Manipur khongchat amana lamdam asigi tungkoiba ingtappa ama hanjinhanaraba ngamgani haina cherol aduna hairi Prime Minister Narendra Modi da pisinkiba aiba cherol aduda Manipur gi apunbagi saktam amadi national security ngaktuna thamba lamdam asida mahusagi ingtappa hanjinhanba Mapalebaktagi mitop changlakpa amadi drug amadi terrorism gi matangda thizinanaba wafam yauri